ꯊꯃꯣꯏꯅꯤ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯏꯕꯦꯝꯃ ꯃꯥꯇꯕꯨ ꯁꯣꯟꯗꯨꯅ ꯋꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯈꯤꯕ ꯃꯇꯥꯡ ꯃꯤꯀꯨꯞ ꯈꯔꯁꯤꯡ ꯑꯗꯨ ꯃꯁꯥꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜꯅ ꯏꯕꯦꯝꯃ ꯃꯥꯕꯨ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯀꯧꯕ ꯉꯝꯖꯈꯤꯗꯕꯅꯤ ꯄꯔꯤꯡ ꯍꯦꯟꯕ ꯀꯅꯥ ꯈꯪꯗ ꯂꯣꯟꯅ ꯁꯦꯟꯅꯖꯕ ꯂꯣꯟꯅ ꯌꯦꯡꯖꯕ ꯏꯕꯦꯝꯃ ꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯋꯥꯈꯜꯗꯒꯤ ꯏꯟꯊꯣꯛꯇ ꯆꯦꯛꯁꯤꯟꯅ ꯂꯥꯠꯆꯈꯤꯕ ꯃꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯑꯣꯠꯄꯤꯈꯤꯕꯅꯤ ꯃꯣꯏꯔꯥꯡ ꯏꯕꯦꯝꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯍꯪꯒꯣꯏꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯀꯌꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯕꯁꯨ ꯅꯛꯁꯤꯟꯕ ꯉꯝꯗꯦ ꯄꯥꯈꯠꯆꯩ ꯅꯨꯄꯥ ꯃꯥꯒꯤ ꯃꯑꯣꯡ ꯑꯃꯅ ꯏꯕꯦꯝꯃ ꯃꯥꯅ ꯍꯩꯅꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯜꯂꯦ ꯑꯣꯟꯕꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯍꯧꯁꯥꯒꯨꯝ ꯏꯀꯣꯏ ꯀꯣꯏꯅꯗ ꯂꯣꯏꯅꯗꯨꯅ ꯅꯛꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯗꯣ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯒꯗꯤ ꯀꯌꯥꯗ ꯇꯥꯌꯣꯟꯅꯔꯕ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯅ ꯂꯦꯞꯂꯦ ꯑꯗꯨꯛ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯄꯥꯏꯕ ꯆꯦꯛꯂꯥ ꯅꯥꯔꯛꯇ ꯂꯣꯠꯇꯨꯅ ꯂꯩꯕ ꯆꯦꯛꯂꯥ ꯃꯥꯟꯅꯩ ꯍꯥꯏꯅꯩ ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯅꯈꯣꯏꯒꯤꯁꯨ ꯄꯥꯟꯗꯝ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯆꯨꯝꯂꯤꯗ꯭ꯔꯥ ꯅꯅꯤꯡꯇꯝꯅ ꯄꯥꯏꯕ ꯅꯈꯣꯏꯁꯨ ꯄꯨꯟꯁꯤꯗ ꯄꯥꯞꯀꯤ ꯃꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏꯅꯩꯗꯣ ꯇꯥꯏꯕꯪꯅ ꯆꯨꯝꯂꯤꯗ꯭ꯔꯥ ꯂꯣꯟꯊꯣꯛꯇ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯅꯇꯧ ꯑꯗꯨꯔ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯂꯣꯟꯕ ꯃꯈꯣꯏꯅ ꯄꯥꯞꯅꯤ ꯍꯥꯏꯔꯤꯕꯁꯤ ꯈꯪꯗꯦꯗꯣ ꯇꯥꯏꯕꯪ ꯃꯈꯣꯏꯗꯤ ꯆꯦꯛꯂꯥ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯤ ꯃꯈꯣꯏꯒꯨꯝ ꯃꯔꯣꯟ ꯄꯨꯌꯣꯝ ꯂꯣꯟꯗꯨꯅ ꯑꯋꯥꯕ ꯂꯩꯇ ꯊꯃꯣꯏ ꯂꯣꯝꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡꯅꯤ ꯍꯥꯏꯕꯗꯣ ꯇꯥꯛꯊꯣꯛꯀꯨꯝꯁꯤꯀꯣ ꯍꯥꯗ ꯆꯦꯛꯂꯥ ꯏꯇꯥꯁꯥ ꯃꯈꯣꯏꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯈꯟꯖꯔꯤꯕ ꯋꯥꯌꯥꯝ ꯉꯥꯡꯕ ꯑꯄꯪꯕ ꯇꯥꯏꯕꯪꯁꯤꯡꯗ ꯏꯂꯥꯡ ꯂꯥꯡꯅꯔꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕꯒꯤ ꯃꯤꯅꯣꯛ ꯑꯃꯃꯝ ꯂꯩꯇꯦꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯅꯩ ꯄꯨꯛꯅꯤꯡꯁꯤꯡ ꯑꯗꯣ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯅꯔꯕꯗ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯀꯪꯂꯥ ꯐꯥꯎꯕ ꯊꯤꯟꯕꯗ ꯌꯥꯎꯔꯛꯄ ꯃꯖꯥ ꯏꯕꯦꯝꯃ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯔꯤ ꯃꯅꯥꯎ ꯏꯕꯦꯝꯃ ꯁꯥꯔꯤꯕꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯁꯨ ꯏꯉꯥꯎ ꯉꯥꯎꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗ ꯃꯥꯒ ꯏꯀꯣꯏ ꯀꯣꯏꯗ ꯀꯧꯅꯈꯤꯕ ꯂꯤꯛꯂꯥꯏꯁꯨ ꯃꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯊꯕꯛ ꯆꯤꯟꯈ꯭ꯔꯕꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯗꯣꯝ ꯇꯥꯔꯔꯤ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯕꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯍꯦꯛ ꯐꯖꯕ ꯊꯕꯛ ꯑꯣꯏꯗꯕꯅꯤꯅ ꯋꯥꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯇꯥꯡ ꯏꯆꯥ ꯆꯥꯅ ꯐꯝꯂꯝꯕ ꯏꯟꯗꯣꯟ ꯑꯃꯅꯤ ꯍꯧꯒꯠꯈ꯭ꯔꯤꯕꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯤꯅ ꯄꯤꯛ ꯍꯦꯛ ꯆꯣꯅ ꯇꯤꯜꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯕꯅꯤ ꯃꯤ ꯈꯔ ꯇꯥꯛꯄ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯏꯆꯤꯛ ꯆꯤꯛꯄ ꯄꯥꯠ ꯃꯄꯥꯟ ꯑꯗꯣꯝꯗ ꯌꯧꯁꯤꯜꯂꯛꯏ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯈꯖꯤꯛ ꯐꯥꯊꯖꯕꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯂꯝꯇꯥ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯑꯀꯣꯏꯕꯗꯨ ꯑꯗꯨꯃꯛ ꯏꯪꯂꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯏꯪꯕꯗꯨꯅ ꯌꯩꯕꯗ ꯃꯁꯥꯗꯨ ꯏꯪꯊꯝ ꯍꯦꯛ ꯆꯟꯈꯩ ꯇꯦꯛꯈꯠꯄꯒꯨꯝ ꯐꯥꯎꯏ ꯄꯥꯛ ꯁꯟꯅ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯍꯧꯔꯤꯕ ꯀꯣꯝꯕꯤꯔꯩꯁꯤꯡ ꯑꯗꯨ ꯎꯈꯤꯗꯕ ꯀꯨꯏꯔꯕ ꯂꯩꯔꯥꯡꯅꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯇꯔꯛ ꯇꯔꯛ ꯁꯥꯠꯅꯔꯤꯕ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡꯁꯤꯡꯗꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯁꯤꯟ ꯐꯝꯊꯗꯨꯅ ꯇꯔꯛ ꯇꯔꯛ ꯁꯥꯠꯂꯤꯕ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡ ꯑꯗꯨꯒꯤ ꯂꯩꯅꯥ ꯑꯗꯨꯗ ꯃꯈꯨꯠꯅ ꯌꯥꯝꯅ ꯇꯞꯅ ꯄꯥꯝꯃꯨꯅ ꯅꯥꯟꯖꯩ ꯎꯔꯝꯃꯤ ꯃꯍꯧꯁꯥꯅ ꯑꯗꯨꯕꯨ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯗꯨꯅ ꯑꯁꯨꯝ ꯁꯤꯊꯔꯛꯂꯕꯗ ꯂꯝꯐꯦꯜ ꯌꯥꯔꯜ ꯁꯅꯥꯄꯥꯠꯇ ꯅꯠꯇ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯁꯥꯠꯄꯗ ꯅꯠꯇ ꯍꯧꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯀꯣꯝꯕꯤꯔꯩꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯥꯡꯂꯕꯗꯤ ꯄꯥꯈꯠꯆꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯂꯝꯐꯦꯜ ꯌꯥꯔꯜ ꯄꯥꯠꯇ ꯃꯤꯌꯥꯝ ꯄꯨꯝꯕ ꯆꯪꯅ ꯊꯤꯖꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯛ ꯈꯟꯗ ꯌꯣꯛꯇꯨꯅ ꯊꯝꯈꯤꯕꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯎꯒꯦ ꯐꯪꯈꯤꯗꯕ ꯊꯥꯕꯨꯡ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯀꯪꯂꯥ ꯑꯁꯤꯗꯁꯨ ꯑꯗꯨꯝꯅ ꯁꯥꯠꯂꯒ ꯂꯩꯔꯝꯕꯁꯤ ꯎꯕꯗꯗꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯕꯅꯤ ꯃꯈꯨꯠꯅ ꯂꯩꯅꯥꯗ ꯁꯣꯛꯂꯤꯕꯗꯨ ꯄꯦꯟꯖꯗ꯭ꯔꯗꯨꯅ ꯃꯁꯥꯗꯨ ꯅꯣꯟꯊꯔꯒ ꯆꯪꯁꯤꯟ ꯇꯔꯛ ꯇꯔꯛ ꯁꯥꯠꯂꯤꯕꯤ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩꯅꯝꯕꯨ ꯅꯝꯖꯩ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯅꯞꯇꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ
ꯀꯅꯥꯅ ꯎꯔꯒꯗꯤ ꯁꯣꯏꯗꯅ ꯅꯨꯛꯅꯒꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯗꯨꯗ ꯊꯋꯥ ꯁꯥꯕꯤꯔꯨꯗꯦ꯫ ꯉꯁꯥꯏ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯗꯒꯤ ꯍꯧꯅ ꯃꯥꯇꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤꯕ ꯆꯦꯡꯂꯩꯒꯤ ꯑꯉꯥꯎꯕꯗꯨꯗꯤ ꯂꯦꯞꯇꯦ꯫ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯥꯟꯅꯔꯛꯂꯤ꯫ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯃꯗꯣꯝ ꯅꯣꯟꯊꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯪꯕ ꯆꯪꯁꯤꯟ ꯂꯛꯅꯅꯤꯡꯉꯤ꯫ ꯉꯁꯥꯏ ꯃꯈꯩ ꯃꯤꯌꯥꯝ ꯃꯔꯛꯇ ꯂꯩꯅꯕꯅ ꯌꯦꯡꯖꯗꯨꯅ ꯈꯛ ꯈꯥꯡꯖꯕꯅꯤ꯫ ꯉꯥꯏꯖꯃ ꯃꯍꯩ ꯌꯥꯜꯂꯕ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯄꯥꯝꯗ ꯇꯞꯂꯞ ꯃꯅꯥꯛꯇ ꯆꯪꯁꯤꯟ ꯁꯠ ꯍꯥꯏꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯣ? ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯕꯅꯤ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯝꯂꯝꯕꯗꯒꯤ ꯁꯠ ꯍꯧꯒꯠ ꯃꯆꯤꯟꯗꯒꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏ ꯐꯠ ꯁꯣꯟꯈꯤ꯫ ꯃꯥ ꯈꯪꯉꯤ ꯍꯤꯡꯆꯥꯕꯤꯁꯤꯗꯤ! ꯃꯇꯧ ꯑꯗꯨꯗ ꯊꯧꯖꯪꯕ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯦ꯫ ꯚꯥꯅꯤ ꯚꯤ ꯅꯠꯇꯤ ꯃꯤꯡꯒ ꯑꯣꯟꯒꯅꯨ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯒ ꯑꯩ ꯊꯧꯖꯪꯕ ꯍꯤꯡꯆꯥꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯠꯄꯥꯟꯁꯤꯗ ꯂꯩꯗꯨꯗ ꯀꯔꯤ ꯁꯦꯝꯖꯤꯜꯂꯤꯅꯣ ꯆꯪꯁꯤꯜꯂꯒ ꯂꯩꯋꯥ ꯇꯧꯔꯤꯗꯨꯕꯣ? ꯈꯠꯅꯕ ꯍꯧꯒꯦ ꯈꯟ ꯅꯍꯥꯟꯗꯒꯤ ꯂꯩꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩ ꯐꯪꯂꯨꯗꯕ ꯇꯟꯖꯥ ꯑꯗꯨ ꯉꯁꯤꯗꯤ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯁꯧ ꯂꯥꯡꯅꯤꯡꯕꯤꯗꯨ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯥ ꯃꯁꯥꯗꯨ ꯈꯖꯤꯛ ꯐꯥꯊꯖꯩ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯦ꯫ ꯍꯣꯏ ꯑꯩ ꯈꯪꯖꯩ ꯆꯤꯡꯂꯩ ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ꯫ ꯃꯤꯡꯒ ꯑꯣꯟꯅꯕꯁꯨ ꯅꯠꯆꯗꯦ꯫ ꯏꯆꯤꯛ ꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯁꯃꯤꯜ ꯑꯃ ꯐꯥꯎꯕ ꯈꯪꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯑꯩꯁꯨ ꯈꯪꯗꯨꯅ ꯆꯤꯟꯗꯒꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯁꯤ ꯁꯦꯝꯖꯤꯟꯕꯁꯨ ꯅꯠꯆꯗꯦ, ꯁꯦꯝꯖꯤꯟꯕꯁꯨ ꯍꯩꯖꯗꯦ꯫ ꯃꯤꯒꯤ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯅ ꯌꯣꯛꯇꯨꯅ ꯊꯝꯖꯔꯤꯕ ꯂꯩ ꯑꯁꯤꯗ ꯑꯩꯅ ꯁꯦꯝꯖꯤꯟꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯂꯩꯖꯗꯦ꯫ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯖꯔꯝꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝ ꯃꯀꯣꯛ ꯈꯖꯤꯛ ꯅꯣꯜꯂꯝꯂꯒ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯄ ꯍꯧꯏ꯫ ꯃꯆꯥꯏꯕꯦꯝꯃ! ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯊꯧꯖꯪꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯅꯪꯒꯤ ꯅꯆꯨꯝ ꯇꯥꯍꯧꯔꯦ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯃꯁꯥꯒꯤ ꯑꯣꯏ ꯊꯪꯕꯒꯤ ꯅꯥꯞꯄꯗ ꯃꯈꯨꯠꯅ ꯁꯠ ꯃꯥꯏ ꯌꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯉꯁꯥꯏ ꯃꯈꯩ ꯃꯥꯅ ꯆꯣꯝꯆꯤꯜꯂꯛꯈ꯭ꯔꯤꯕ ꯍꯥꯏꯕꯗꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯥꯁꯨ꯫ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯊꯧꯖꯪꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯦ꯫ ꯅꯥꯆꯣꯝ ꯑꯃ ꯐꯥꯎꯕ ꯆꯤꯟꯗꯕ ꯂꯩꯁꯥꯕꯤ ꯅꯨꯡꯉꯥꯏꯕꯤꯗꯦꯗ꯫ ꯇꯝꯕ ꯀꯅꯥꯅ ꯅꯥꯆꯣꯝ ꯁꯦꯝꯗꯨꯅ ꯂꯩꯔꯥꯡ ꯑꯃ ꯐꯥꯎꯕ ꯈꯨꯗꯣꯜ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯦꯀꯣ꯫ ꯊꯧꯖꯪꯕ ꯅꯨꯄꯤꯗꯨꯕꯨ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯅꯣꯛꯂꯗꯨꯅ ꯅꯥꯀꯜꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯀꯔꯦꯝꯅꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ꯫ ꯏꯁ! ꯅꯊꯧ ꯁꯥꯗꯨꯅ ꯅꯪꯅ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ ꯆꯤꯜꯂꯣꯏ ꯈꯟꯅ ꯆꯤꯟꯗ꯭ꯔꯤꯕꯅꯤ꯫ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯥꯟꯖ ꯑꯃ ꯂꯩꯇ꯭ꯔꯤ ꯐꯥꯎꯕ ꯂꯝꯂꯥꯟꯕ ꯇꯝꯕ ꯀꯅꯥꯒꯤ ꯅꯥꯆꯣꯝ ꯂꯩ ꯅꯨꯡꯁꯤ ꯑꯣꯏꯍꯜꯂꯣꯏ ꯈꯜꯂꯤꯕ ꯋꯥꯈꯜꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯅꯥꯆꯣꯝꯒꯤꯗꯃꯛ ꯏꯈꯨꯠꯁꯦ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯏꯅꯣꯟꯁꯦ ꯍꯥꯏꯒꯠꯆꯔꯣ ꯃꯗꯨ ꯈꯟꯅ ꯍꯥꯏꯒꯠꯆꯗꯕꯅꯤ꯫ ꯊꯧꯖꯪꯕ ꯃꯈꯨꯠꯅ ꯄꯠ ꯊꯠꯂꯨꯔꯕ ꯀꯣꯝꯕꯤꯔꯩ ꯂꯩꯔꯥꯡ ꯑꯗꯨ ꯂꯩꯈꯣꯛꯇꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗ ꯆꯞ ꯂꯦꯞꯄꯤ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯄꯩꯔꯞ ꯌꯦꯡꯂꯝ ꯐꯦꯠ ꯍꯥꯏꯗꯣꯛꯂꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯖꯪꯕ ꯃꯁꯥꯗꯨ ꯐꯠ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯄꯤꯁꯨꯝꯗ ꯁꯨꯛꯂꯒ ꯍꯧꯔꯞ ꯂꯥꯎꯔꯛꯏ꯫ ꯍꯩ ꯉꯥꯏꯈꯣ ꯂꯩꯁꯤ ꯄꯨꯈꯣ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯆꯠꯅ ꯆꯠꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯇꯥꯕꯤꯍꯧꯕ ꯅꯠꯇ꯭ꯔꯣ ꯆꯤꯡꯂꯩ ꯏꯕꯨꯡꯉꯣꯕꯣ? ꯊꯧꯖꯪꯕ ꯆꯠꯈ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯄꯥꯞ ꯐꯒꯅꯨꯅꯦ ꯏꯕꯦꯆꯧꯕꯤ꯫ ꯅꯐꯝꯗ ꯅꯥꯆꯣꯝ ꯂꯩ ꯅꯨꯡꯁꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯄꯤꯕ ꯂꯩꯔꯥꯡ ꯅꯠꯇꯦ꯫ ꯑꯗꯨ ꯈꯣꯏꯗꯥꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯏꯐꯝꯗꯗꯤ ꯅꯤꯖꯃꯜꯗꯤ ꯈꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯤꯖꯃꯜ ꯑꯣꯏꯅ ꯂꯩ ꯑꯁꯤ ꯄꯨꯈꯣ ꯍꯥꯏꯕꯅꯤ꯫ ꯄꯥꯝꯖꯗꯨꯅ ꯌꯦꯡꯖꯕꯅꯤ꯫ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯂꯩ ꯅꯪꯕꯨ ꯅꯝꯖꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯂꯩꯔꯥꯡ ꯃꯥꯕꯨ ꯂꯩꯈꯣꯛꯇꯒꯤ ꯊꯦꯛꯇꯨꯅ ꯏꯐꯝꯗ ꯊꯝꯒꯦ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯗꯨꯗꯤ ꯅꯅꯥꯎꯗꯗꯤ ꯂꯩꯖꯗꯦ꯫ ꯅꯈꯨꯠ ꯁꯥꯡꯗꯨꯅ ꯊꯥꯗꯠꯄꯤꯔꯨꯔꯕ ꯂꯩꯔꯥꯡ ꯑꯗꯨꯗꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯍꯦꯛꯂꯨꯔꯤꯕ ꯏꯕꯨꯡꯉꯣꯅ ꯐꯥꯗꯣꯛ ꯑꯣꯏꯗꯨꯅ ꯅꯐꯝꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯨꯅ ꯊꯝꯕꯤꯔꯣꯗꯣ꯫ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤ ꯋꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯝ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ꯫ ꯊꯧꯖꯪꯕ ꯃꯁꯥꯗꯨ ꯇꯔꯪ ꯍꯦꯛ ꯆꯠꯂꯤ꯫ ꯎꯈꯤꯗ꯭ꯔꯤ ꯏꯕꯦꯝꯃ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯁꯦꯡꯕ ꯇꯁꯦꯡꯕ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯕ
ꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯁꯥꯁꯤꯟꯅꯕ ꯃꯤꯅꯣꯛ ꯀꯌꯥꯅ ꯂꯩꯇꯦꯡꯗꯨꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯤ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯅꯒꯦꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯃꯆꯤ ꯂꯦꯡꯗ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯡꯂꯤꯕ ꯃꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯔꯤ ꯀꯣꯡꯕꯤꯔꯩ ꯄꯥꯝꯕꯤꯅ ꯄꯥꯛ ꯁꯟꯅ ꯍꯧꯔꯤꯕ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯃꯈꯨꯠꯇ ꯇꯔꯛ ꯇꯔꯛ ꯁꯥꯠꯄꯤ ꯃꯒꯨꯟ ꯂꯩꯕꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯝ ꯑꯣꯏꯅ ꯂꯩ ꯀꯣꯡꯕꯤꯔꯩ ꯃꯥꯕꯨ ꯄꯥꯏꯔꯗꯨꯅ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯈꯪꯕꯅ ꯇꯣꯟꯗꯣꯟꯁꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯂꯥꯞꯇꯛꯅ ꯃꯆꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯌꯦꯡꯍꯧꯔꯤ ꯇꯣꯟꯗꯣꯟꯗꯣ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯅꯥꯕꯨ ꯆꯦꯠꯅ ꯊꯥꯖꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯉꯣꯝꯒꯤ ꯂꯥꯛꯄ ꯑꯃꯗꯤ ꯏꯕꯦꯝꯃꯅꯤ ꯃꯤꯇꯣꯞꯀ ꯄꯨꯟꯗꯨꯅ ꯆꯦꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯃꯈꯣꯏ ꯃꯗꯣꯝ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯒꯤ ꯂꯝꯕꯤ ꯌꯥꯠꯄꯒꯤ ꯂꯝꯕꯤ ꯑꯗꯨ ꯃꯥꯡ ꯄꯥꯡꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯂꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯁꯨꯛ ꯁꯨꯛꯅꯩ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯌꯥꯠꯂꯗꯨꯅ ꯁꯤꯜꯂꯝꯂꯤꯕ ꯂꯥꯂꯣꯡ ꯑꯗꯨꯒꯤꯗꯤ ꯃꯛꯂꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯖꯤꯛ ꯌꯥꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯩ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯖꯩ ꯂꯝꯌꯥꯏ ꯀꯥ ꯑꯗꯨꯗ ꯃꯨꯛꯇꯥꯔꯩ ꯁꯅꯥꯅꯨ ꯃꯐꯤ ꯍꯣꯡꯗ ꯋꯥꯗꯨ ꯁꯠ ꯍꯥꯡꯗꯣꯛꯅꯩ ꯁꯅꯥꯅꯨ ꯄꯤꯁꯨꯝꯗꯨ ꯏꯁꯨꯛ ꯁꯨꯛꯂꯗꯨꯅ ꯃꯈꯥ ꯇꯥꯏ ꯂꯥꯏꯗꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯜꯂꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯞ ꯆꯥꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯈꯟꯒꯨꯝꯁꯤ ꯃꯈꯣꯏ ꯂꯥꯛꯄ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯃꯤꯁꯨ ꯂꯣꯟꯅ ꯊꯥꯗꯣꯛꯁꯤ ꯑꯩꯒꯤ ꯋꯥꯗꯤ ꯂꯥꯏꯊꯣꯛꯂꯣꯏ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯁꯥꯒꯤ ꯋꯥ ꯉꯥꯛꯇ꯭ꯔꯒꯗꯤ ꯃꯁꯥꯅ ꯌꯥꯖꯈꯤꯕ ꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨ ꯃꯃꯤꯠ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯃꯥ ꯅꯠꯇꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯀꯅꯥ ꯑꯃꯗꯤ ꯂꯩꯇꯦ ꯃꯥ ꯈꯛꯇꯅꯅꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗ ꯇꯧꯕ ꯉꯝꯒꯗꯧꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯍꯦꯛꯇ ꯆꯦꯠꯅ ꯊꯥꯖꯒꯨꯝꯁꯤ ꯁꯤꯅꯤ ꯃꯕꯨꯛꯁꯤꯡꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯣꯟꯕ ꯑꯃꯗꯤ ꯑꯐꯣꯡꯕ ꯃꯇꯧꯁꯤ ꯀꯌꯥꯝ ꯈꯦꯠꯅꯩ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯈꯤꯁꯤ ꯍꯥꯏꯕꯅꯤ ꯃꯨꯛꯇꯥꯔꯩ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨ ꯂꯦꯡꯕꯥꯟꯗꯒꯤ ꯂꯧꯊꯣꯛꯅ ꯍꯥꯏꯔꯛꯏ ꯄꯥꯝꯃꯨꯖꯔꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯂꯕ ꯃꯆꯥ ꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯅ ꯃꯊꯧꯅꯥꯗꯤ ꯐꯅ ꯂꯩꯔꯤꯕ ꯖꯥꯠꯅꯤꯅꯦ ꯃꯥꯁꯨ ꯐꯩ ꯑꯗꯨꯅꯤ ꯑꯩꯅ ꯑꯣꯏꯍꯟꯅꯤꯡꯕꯁꯨ ꯍꯣ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯊꯕꯛ ꯑꯁꯤꯒꯨꯝ ꯃꯔꯨꯝꯗꯁꯨ ꯃꯥꯕꯨ ꯁꯦꯟꯅꯅꯕ ꯃꯤ ꯑꯃ ꯊꯥꯗꯣꯛꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯨꯛꯇꯥꯔꯩ ꯃꯀꯣꯛꯇ ꯇꯞꯂꯞ ꯅꯣꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯦꯞꯀꯞ ꯇꯧꯔꯒ ꯃꯨꯛꯇꯥꯔꯩ ꯁꯅꯥꯅꯨꯗ ꯑꯣꯟꯁꯤꯟ ꯍꯪꯂꯛꯏ ꯏꯆꯥ ꯁꯅꯥ ꯃꯇꯨꯝꯗꯣ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯌꯨ ꯃꯃꯥ ꯊꯃꯣꯏ ꯀꯟꯁꯤꯟꯕ ꯍꯩꯇꯦꯅꯦ ꯅꯪꯒꯤ ꯅꯆꯥꯁꯦ ꯍꯧꯖꯤꯛꯁꯨ ꯀꯞꯂꯗꯨꯅꯅꯤ ꯃꯥꯅ ꯂꯩꯔꯝꯒꯗꯧꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯑꯩ ꯋꯥꯈꯜ ꯋꯥꯗꯕ ꯉꯝꯗꯦꯅꯦ ꯁꯅꯥꯅꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤ ꯏꯆꯥ ꯊꯦꯝꯕ ꯏꯆꯥꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯕꯒꯤ ꯊꯕꯛꯇꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯖꯒꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯄꯒꯤ ꯏꯆꯝ ꯆꯃꯝꯅꯔꯤꯕ ꯋꯥꯗꯨꯁꯨ ꯁꯤꯠ ꯅꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯊꯤꯗꯣꯛꯇꯨꯅ ꯈꯪꯗꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ ꯆꯦꯡꯂꯩꯒ ꯈꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯑꯩꯗꯤ ꯆꯤꯡꯕꯨ ꯆꯤꯡꯅꯔꯛꯂꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯁꯅꯥꯅꯨ ꯋꯥꯗꯨ ꯉꯥꯡꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯨꯛꯇꯥꯔꯩꯁꯨ ꯁꯅꯥꯅꯨꯗ ꯌꯦꯡꯂꯗꯨꯅ ꯂꯩꯍꯧꯏ ꯏꯔꯥꯡ ꯂꯥꯡꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯅꯣ ꯑꯔꯨꯝꯕ ꯀꯣꯆꯤ ꯄꯥꯟꯕ ꯃꯔꯧ ꯂꯩꯕ ꯄꯣꯠ ꯑꯃꯅ ꯐꯥꯗꯨꯅ ꯊꯝꯕꯒꯨꯝ ꯐꯥꯔꯔꯤ ꯃꯇꯥꯎ ꯃꯄꯟꯁꯤꯡꯅ ꯋꯥꯔꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯤꯕꯅꯤ ꯍꯣꯏ ꯃꯁꯤꯅ ꯑꯌꯥꯝꯕ ꯄꯥꯎꯈꯨꯝ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤꯕꯅꯤ ꯐꯅ ꯊꯦꯡꯅ ꯍꯟꯅꯈꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯌꯥꯝꯗꯨ ꯍꯦꯛ ꯍꯟꯅꯈꯤꯕꯒ ꯃꯥꯁꯨ ꯂꯥꯛꯏ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯤ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯤꯛꯂꯥꯏꯗꯨ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯊꯦꯡꯅꯗꯨꯅ ꯇꯝꯂꯛꯏ ꯇꯥꯏꯕꯪ ꯈꯣꯝꯕꯤ ꯃꯁꯥ ꯉꯝꯗꯕꯒꯤ ꯄꯥꯎꯗꯨ ꯍꯣꯏ ꯃꯥꯏ ꯈꯨꯝꯂꯝꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯄꯤꯗꯨ ꯄꯤꯁꯨꯝ ꯏꯁꯨꯞ ꯁꯨꯞꯅ ꯂꯩꯔꯤꯕ ꯃꯣꯟ ꯑꯗꯨꯗꯗꯤ ꯈꯥꯡꯗ
ꯃꯈꯨꯠ ꯑꯅꯤꯅ ꯃꯣꯟ ꯁꯥꯗꯨꯅ ꯈꯥꯡꯂꯒ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯈꯪꯏ ꯇꯨꯝꯂꯤꯕꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕ ꯅꯠꯇꯦ ꯍꯥꯏꯕ꯫ ꯃꯤꯀꯨꯞ ꯑꯅꯤ ꯑꯍꯨꯝꯗꯤ ꯄꯥꯔꯤꯡ ꯍꯦꯟꯕ ꯃꯃꯤꯠꯇꯣ ꯀꯨꯞꯇ ꯏꯁꯨꯛ ꯁꯨꯛꯅ ꯂꯩꯔꯤꯕ ꯏꯕꯦꯝ ꯃꯃꯥꯒꯤ ꯃꯃꯥꯏꯗꯣ ꯇꯨꯃꯤꯟ ꯌꯦꯡꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨ ꯁꯠ ꯇꯤꯡꯊꯣꯔꯛꯇꯨꯅ ꯂꯥꯏꯕꯛꯇ ꯁꯣꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯞ ꯂꯦꯞꯄꯤ ꯅꯨꯄꯥꯗꯣ꯫ ꯋꯥꯈꯜꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯌꯦꯡꯅꯤꯡꯂꯨꯏ ꯃꯁꯥꯗꯨ ꯈꯔ ꯅꯛꯁꯤꯜꯂꯛꯇꯨꯅ ꯏꯆꯣꯏ ꯆꯣꯏꯅ ꯇꯥꯔꯔꯤꯕ ꯏꯕꯦꯝ ꯃꯃꯥꯒꯤ ꯁꯝꯂꯥꯡꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯉꯛꯁꯝꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯃꯤꯠꯐꯝ ꯊꯝꯂꯛꯏ꯫ ꯋꯥꯈꯜꯗꯨꯅ ꯈꯜꯂꯤꯕꯗꯨ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯗ ꯃꯈꯨꯠ ꯆꯠ ꯂꯥꯝꯂꯛꯇꯨꯅ ꯏꯆꯣꯏ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯇꯞꯅ ꯍꯥꯏꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯏꯁꯨꯛ ꯁꯨꯛꯅ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯁꯥꯗꯨ ꯌꯥꯎꯋꯜꯂꯛꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯁꯝ ꯍꯥꯏꯒꯠꯂꯝꯕ ꯃꯈꯨꯠ ꯑꯗꯨ ꯆꯞꯄꯃꯨꯛ ꯂꯦꯞꯄꯤ꯫ ꯌꯥꯎꯋꯜꯂꯛꯄꯗ ꯃꯃꯥꯏ ꯃꯆꯥꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯄꯣꯞ ꯍꯦꯛ ꯇꯥꯏ꯫ ꯄꯥꯔꯤꯡ ꯍꯦꯟꯕ ꯏꯈꯪ ꯈꯪꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯉꯥꯛꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯏꯄꯥ ꯄꯥꯈꯠꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯔꯝꯂꯕꯗ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯇꯥꯏꯕꯪ ꯈꯣꯝꯕꯤꯒꯤ ꯂꯥꯏꯕꯛꯇ ꯁꯠ ꯊꯝꯂꯛꯏ꯫ ꯇꯥꯏꯕꯪ ꯈꯣꯝꯕꯤꯕꯨ ꯃꯣꯟꯗꯨ ꯃꯀꯣꯛꯇ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯒ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯜꯒꯤ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯆꯉꯥꯡ ꯀꯞ ꯑꯃ ꯊꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯏ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝ ꯀꯥ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯒꯦ ꯇꯧꯔꯝꯕ ꯅꯣꯡꯗꯝꯕꯗꯨ ꯃꯤꯠꯃꯥꯡꯗ ꯋꯥꯎꯔꯤ ꯋꯥꯎꯔꯤ ꯎꯍꯧꯕ ꯁꯛꯇꯝ ꯑꯗꯨꯗ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯨꯅ ꯃꯉꯛꯇꯨ ꯆꯞꯊꯗꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯅꯤ ꯈꯣꯡꯊꯥꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯃꯀꯣꯛꯀꯤ ꯃꯁꯝ ꯑꯗꯨ ꯆꯩꯖꯠ ꯄꯥꯏꯁꯤꯟ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗꯤ ꯈꯔ ꯂꯦꯝꯅ ꯂꯩꯅꯕ ꯌꯥꯏ ꯍꯥꯏꯋꯅꯤ꯫ ꯑꯍꯤꯡꯁꯤꯗ ꯆꯥꯛꯈꯨꯝꯁꯤꯗ ꯀꯔꯤ ꯇꯧꯕꯃꯨꯛ ꯆꯪꯉꯤꯅꯣ? ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯆꯥꯈꯤ ꯊꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯁꯤꯅꯤ꯫ ꯑꯣꯟꯊꯣꯛ ꯊꯨꯅꯁꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯃꯤ꯫ ꯑꯩꯗꯤ ꯊꯛꯦꯛꯄ ꯐꯥꯎꯕ ꯇꯪꯈꯥꯏ ꯆꯟꯗ꯭ꯔꯤꯃꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ ꯑꯃ ꯄꯨꯈꯠꯂꯛꯇꯨꯅ ꯒꯦꯛ ꯂꯥꯎꯅ ꯊꯒꯤ꯫ ꯃꯥꯅ ꯆꯣꯏꯔꯣꯜ ꯂꯣꯜꯂꯤꯉꯩ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯅꯨꯄꯥꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯈꯣꯡꯊꯥꯡꯗꯣ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯣꯏꯔꯣꯜ ꯂꯣꯜꯂꯝꯕ ꯃꯆꯤꯟꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯖꯥꯏꯕꯨꯡꯉꯣꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯛꯂꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯀꯔꯤꯒꯤ ꯍꯪꯒꯥꯝ ꯃꯀꯥꯅꯣ ꯑꯗꯨꯕꯨ? ꯏꯁꯤꯡ ꯑꯁꯥꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯆꯠꯅ ꯆꯠꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯇꯨꯝꯃꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯊꯣꯛꯈꯤꯕꯗꯨ ꯎꯍꯧꯗꯨꯅ ꯍꯥꯏꯐꯦꯠ ꯊꯣꯛꯂꯛꯄꯅꯤ꯫ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯍꯣꯏ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ? ꯅꯣꯡꯗꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯃꯈꯥ ꯇꯥꯏ꯫ ꯀꯩꯗꯧꯔꯒꯦ ꯀꯣꯛ ꯆꯤꯛꯄ꯭ꯔꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯖꯥꯏꯕꯨꯡꯉꯣ? ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯄꯔꯤꯡ ꯍꯦꯟꯕ ꯑꯗꯨꯒ ꯅꯣꯡꯗꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯝꯃꯤ꯫ ꯄꯥꯈꯠꯀꯅꯨ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯅꯇꯩꯕꯦꯝꯃꯒꯤꯅꯤ꯫ ꯅꯣꯡꯗꯝꯕ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯀꯨꯞꯇꯨꯅ ꯄꯥꯈꯠꯂꯝꯕ ꯃꯁꯥꯗꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕꯔꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯂꯤꯕꯗꯨ ꯊꯥꯖꯤꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯏꯇꯩꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯏꯃꯥ ꯃꯥꯏꯕꯤ ꯀꯧꯖꯔꯛꯎꯔꯦ꯫ ꯄꯔꯤꯡ ꯍꯦꯟꯕ ꯅꯣꯡꯗꯝꯕꯗ ꯍꯥꯏꯔꯝꯃꯤ ꯀꯥ ꯃꯅꯨꯡꯗ ꯈꯣꯡꯗꯨ ꯊꯥꯡꯖꯤꯟ ꯊꯥꯡꯖꯤꯟ꯫ ꯉꯝꯗ ꯉꯝꯗ꯭ꯔꯒꯅ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯇꯤ ꯇꯨꯝꯍꯧꯔꯦ ꯑꯗꯨꯅ ꯂꯥꯡꯁꯤꯟꯕꯗꯣ ꯋꯥ ꯇꯨꯝꯕ ꯀꯥꯏꯒꯅꯤ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯅꯣꯡꯗꯝꯕ ꯃꯌꯥ ꯀꯥꯔꯗꯨꯅ ꯑꯣ ꯍꯣꯏ꯫ ꯊꯣꯡꯗꯨ ꯒꯝ ꯊꯤꯡꯖꯤꯟꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩꯕꯨ ꯉꯥꯏꯈꯤꯗ꯭ꯔꯣ? ꯍꯦꯔꯥ ꯉꯝꯃꯔꯣꯏꯗ ꯉꯁꯥꯏ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯊꯥꯗ꯭ꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯉꯝꯗ ꯉꯝꯗ꯭ꯔꯒꯅ ꯍꯣꯔꯦꯟ ꯃꯥꯏꯅ ꯀꯧꯖꯔꯛꯁꯅꯤ꯫ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗ ꯉꯥꯛꯇꯪꯗ ꯃꯨꯏꯊꯔꯨꯈꯤꯒꯦ꯫ ꯆꯤꯡꯁꯤꯟꯗꯨꯅ ꯃꯪꯂꯥꯟ ꯑꯃꯗ ꯃꯪꯂꯥꯛꯅꯍꯜꯂꯔꯤ ꯉꯁꯤꯁꯨ꯫ ꯃꯥꯕꯨ ꯂꯨꯝꯊꯔꯕ ꯋꯥꯈꯜ ꯑꯅꯝ ꯑꯍꯥꯠ ꯆꯨꯔꯕ ꯄꯨꯛꯅꯤꯡ ꯑꯔꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯦꯡꯕ ꯌꯥꯗ ꯅꯟꯊꯔꯛꯄꯒꯨꯝ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯅ ꯆꯥꯎꯅ ꯆꯥꯎꯅ ꯐꯨꯏꯅ ꯐꯨꯏꯅ ꯍꯣꯜꯂꯤꯕ ꯃꯤꯄꯥꯏꯕꯒꯤ ꯁꯣꯔ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯌꯥꯔꯣꯏ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯕ ꯉꯝꯗ ꯃꯤꯠꯂꯨ
ꯄꯤꯔꯥꯡꯅ ꯄꯣꯠꯂꯝꯕ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯝꯖꯕꯤ ꯊꯥꯅ ꯍꯣꯜꯂꯛꯄ ꯁꯣꯔ ꯑꯆꯧꯕꯗꯨꯒ ꯂꯣꯏꯅꯅ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ꯫ ꯄꯥꯡꯂꯛꯄꯗ ꯃꯤꯠꯁꯅꯥꯅ ꯎꯔꯛꯏ ꯃꯤꯠꯃꯥꯡꯗ ꯃꯥꯒꯤ ꯃꯣꯏꯔꯥꯡ ꯁꯪꯒꯥꯏꯒꯤ ꯀꯥꯅꯨꯡ ꯑꯗꯨꯒ ꯈꯦꯟꯅꯅ ꯃꯃꯤꯠꯇꯣ ꯑꯃꯨꯛꯇꯪ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ ꯇꯥꯏꯕꯪꯈꯣꯝꯕꯤꯗꯣ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯛꯏ꯫ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯂꯨꯔꯥꯛꯅꯅ ꯌꯦꯡꯗꯨꯅ ꯋꯥꯔꯧꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ, ꯊꯥꯡ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯈꯤꯕ ꯃꯇꯧ ꯑꯗꯨ, ꯃꯨꯁꯨꯛ ꯃꯨꯔꯕ ꯂꯤꯔꯨꯡ ꯇꯦꯟ ꯉꯝꯖꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯂꯗꯨꯅ ꯃꯥꯕꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯋꯥꯔꯧꯔꯞ ꯇꯧꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯛꯂꯤ, ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥꯏꯔꯦꯝꯕꯤ ꯑꯣꯏꯕ ꯉꯝꯃꯨ ꯍꯥꯏꯗꯅ ꯃꯗꯨ ꯀꯥꯎꯒꯅꯨ꯫ ꯋꯥꯍꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯣꯏꯊꯣꯛꯇ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯣꯔꯤ ꯑꯗꯨꯕꯨ ꯍꯦꯟꯅ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯍꯟꯈꯤꯕꯗꯣ꯫ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯂꯝꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯐꯠ ꯂꯩꯊꯗꯨꯅ ꯇꯥꯏꯕꯪꯈꯣꯝꯕꯤ ꯏꯈꯪ ꯈꯪꯅ ꯃꯈꯨꯠꯇꯨ ꯁꯠꯇꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯃꯈꯨꯠ ꯑꯗꯨ ꯃꯆꯤ ꯂꯦꯡꯒꯦ ꯉꯝꯍꯟꯗꯦ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯪꯂꯥꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯐꯨꯡꯒꯠꯂꯛꯂꯕ ꯃꯁꯥꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯃꯤꯀꯨꯞ ꯑꯃ ꯑꯅꯤ ꯂꯩꯔꯝ ꯍꯤꯞꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯍꯤꯞꯂꯤꯕ ꯃꯣꯟ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯍꯥꯏꯒꯠꯂꯛꯄꯒ ꯃꯃꯤꯠꯇꯨ ꯁꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇꯨ ꯇꯥꯞ ꯄꯥꯏꯁꯤꯜꯂꯦ꯫ ꯍꯜꯂꯝꯗ꯭ꯔꯤ ꯉꯔꯥꯡ ꯑꯗꯨꯛ ꯊꯤꯅ ꯆꯤꯛꯈꯤꯕ ꯃꯀꯣꯛꯇꯨ ꯄꯤꯁꯨꯝꯗꯨ ꯁꯨꯛꯆꯤꯜꯂꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯊꯩ꯫ ꯉꯔꯥꯡ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯅ ꯃꯀꯣꯛꯇꯨꯁꯨ ꯆꯤꯛꯂꯕꯗ ꯃꯌꯥꯝ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯃꯥ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯎꯈꯤꯗꯦ꯫ ꯂꯤꯛꯂꯥꯏꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯔꯝꯂꯒ ꯍꯤꯞꯊꯍꯜꯂꯝꯕꯅꯤ꯫ ꯇꯥꯏꯕꯪꯈꯣꯝꯕꯤ ꯃꯤꯀꯨꯞ ꯈꯔꯗꯤ ꯊꯣꯡꯂꯣꯝꯗ ꯃꯤꯠꯐꯝ ꯑꯗꯨ ꯊꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯀꯣꯛꯇꯨ ꯆꯤꯛꯄꯒ ꯃꯁꯥꯗꯨ ꯋꯥꯕꯒ ꯌꯥꯟꯁꯤꯟꯅꯈꯤꯕꯅ ꯋꯥꯈꯜꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ ꯄꯤꯁꯨꯝꯗꯨ ꯁꯨꯛꯂꯗꯨꯅ ꯋꯥꯅ ꯇꯨꯝꯊꯖꯈꯤꯕꯅꯤ꯫ ꯑꯌꯨꯛ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯗꯣꯝ ꯂꯩꯔꯝꯂꯦ꯫ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯀꯣꯔꯧꯅ ꯄꯨꯡꯉꯥꯟ ꯉꯥꯟꯕ ꯑꯌꯨꯛꯇꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯃꯛꯄꯨ ꯏꯃꯝ ꯃꯝꯂꯤꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯂꯤ꯫ ꯍꯤꯞꯊꯗꯨꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨꯁꯨ ꯍꯥꯏꯒꯠꯄ ꯉꯝꯗ ꯆꯤꯛꯂꯤ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯤꯅ ꯆꯤꯛꯂꯤꯕ ꯀꯣꯛꯅꯣ ꯍꯥꯏꯅ ꯇꯥꯏꯕꯪꯈꯣꯝꯕꯤ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛ ꯈꯟꯖꯥꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕꯒꯤ ꯃꯔꯝꯁꯤ ꯌꯥꯝꯈ꯭ꯔꯦ꯫ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯤꯃꯟꯗꯨꯅ ꯄꯦꯟꯕ ꯅꯥꯏꯗ ꯀꯞꯈꯤ꯫ ꯑꯃꯔꯣꯝꯗ ꯆꯔꯥꯡꯅꯔꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯅ ꯋꯥꯈꯜ ꯑꯗꯨꯗꯒꯤ ꯅꯣꯡꯃꯇ ꯄꯣꯊꯥꯗ ꯅꯩꯅꯗꯨꯅ ꯂꯩꯔꯕꯗ ꯈꯔ ꯈꯤꯠ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯕ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯛ ꯆꯤꯛꯄ ꯊꯣꯏꯅ ꯍꯦꯟꯅ ꯂꯨꯁꯤꯟꯕ ꯃꯇꯧ ꯑꯣꯏꯗꯦ꯫ ꯋꯥꯈꯜꯗꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤꯉꯩ ꯀꯥꯒꯤ ꯊꯣꯡꯗꯨ ꯇꯞꯂꯞ ꯍꯥꯡꯂꯛꯏ꯫ ꯅꯨꯄꯤꯗꯨ ꯏꯈꯪ ꯈꯪꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯀꯥꯗꯨꯗ ꯊꯥꯜꯂꯤꯕ ꯃꯩꯕꯨꯜ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯔꯛꯏ ꯆꯪꯂꯛꯂꯤꯕ ꯃꯥꯒꯤ ꯃꯁꯛ ꯎꯗ꯭ꯔꯤꯉꯩ꯫ ꯄꯪꯒꯟ ꯁꯨꯀꯟꯗ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯆꯣꯟꯇꯛꯅ ꯂꯩꯇꯦꯡꯂꯤꯕ ꯂꯥꯡꯃꯩꯒꯤ ꯄꯥꯔꯞ ꯊꯨꯞꯂꯗꯨꯅ ꯊꯥꯗꯔꯤꯕ ꯃꯇꯣꯟ ꯑꯗꯨꯅ ꯃꯒꯨꯟ ꯍꯥꯞꯂꯗꯨꯅ ꯌꯩꯔꯔꯤ ꯊꯥꯡꯂꯤꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯗ꯫ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯅꯤꯟ ꯀꯥꯕ ꯈꯨꯖꯥꯏ, ꯂꯦꯡꯕꯥꯟ ꯉꯛꯁꯝꯗ ꯍꯥꯏꯒꯠꯇꯨꯅ ꯌꯥꯜꯂꯤꯕ ꯂꯦꯡꯕꯥꯟ ꯏꯅꯐꯤ, ꯉꯛꯁꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯆꯈꯠꯅ ꯄꯥꯜꯂꯤꯕ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯔꯥꯁꯤ, ꯂꯣꯏꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯈꯗꯥꯡ, ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯟꯕ ꯆꯤꯟꯕꯥꯟ, ꯇꯨꯝꯇꯛ ꯁꯥꯡꯇꯛ ꯃꯄꯣꯞ ꯆꯥꯅ ꯄꯥꯜꯂꯤꯕ ꯄꯤꯕꯥꯒꯤ ꯅꯥꯇꯣꯟ꯫ ꯌꯦꯡꯅꯤꯡꯂꯛꯏ ꯏꯕꯦꯝꯃ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯣꯏꯗꯥꯖꯕ, ꯃꯤꯆꯥꯟꯅꯔꯨꯒꯦꯗꯤ ꯉꯝꯗꯕ ꯄꯤꯕꯥ ꯃꯥꯒꯤ ꯃꯔꯧ ꯂꯩꯕ ꯔꯥꯁꯤꯅ ꯌꯣꯝꯗꯨꯅ ꯄꯥꯟꯕ ꯃꯤꯠꯁꯅꯥꯗꯣ꯫ ꯍꯧꯅꯔꯔꯤ ꯏꯟꯅꯔꯔꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏ ꯑꯗꯨꯒ ꯇꯞꯊꯕ ꯍꯩꯕꯤ ꯋꯥꯈꯜ ꯑꯗꯨꯒ ꯂꯝ ꯍꯦꯟꯈꯤꯅꯨ ꯌꯦꯡꯒꯨꯝꯁꯤ ꯍꯥꯏꯅ꯫